YAISKUL HIRUHANBA LEIKAI LEIBA SHREE GOPINATH MANDAV की NOUNA SABA MANDAV ngasi YAISKUL Assembly Constituency की MLA Thokchom Satyabrata na Hounabi Matung inna Sanggaduna Meeyamda Khutsinnakhre MLA की masagi senfam dagi NOUNA SABA MANDAV sangaba की thoram aduda YAISKUL Naharol Singluf Marup की President Asem Amuba Manipur State Kala Academy Awardee Achom Tampha YAISKUL Naharol Singluf Marup की Secretary Laishram Pradeep Amadi YVO की President Sorokaivam Sarat Chandrana Athoiba Mitunglen Singh Oina Saruyaki Thoramaduga Mari Lenina YAISKUL Assembly Constituency की MLA Thokchom Satyabrata na Fongdorakpada Lengak ama semnaba matam ama leiribanina athubada lengak ama semnaba kanna hona hodrabadi yadabana maram Oiraga athubada lengak ama semagani haina fongdokre ngasi Sanggaduna Meeyamda Khutsinnakhre Shree Gopinath Mandav asi Local Area Development Fund dagi sagadobani adubu asoiba khara leikibadagi MLA gi maikidigi sabani haina fongdoki Mamangi matamdagi simda kachagi en khala lakuni adu shon sanbida ba haigadra matam hadi change adu ngasi di loira mayam da khusina phangawlina adu muti halauje nuaje en haininge bakha tongning bai khongthang ni kesulate ai na tabadadi sarkar semna group semna ba gi pausu tai Delhi dagi su seman langnaba mi tharakane hasu tai ataba pawang ta nei santi mok tujite